ngasi ayu pung mari dagi tang kun ga matwegi nimidang waram pung taruk fawba sinta leptuna khongjang sangsin khibadagi mahausa ge punsida sauna akai ba pire Jun anida pangthokaduriba Imphal Municipal Council gi Mikhalda Councillor Mirep Maripu Taruk amadi Member Mirep Sama Kungani Pana lamba tongnaragani amadi Amsugi team amana Imphal amasung Sajiwa Central Jail Satuna inmate singi awa anagi pibam yang sinkre Kurumjari ISTV ki pau miyeng tabiri ba punamakpu taramna oksari ngasigi maruweba pau sing sandongna pijari JCILPS na Manipur Inner Line Permit System sana hangedabani pass tokhiba bill ahum ek onjuna sana hangedabani mitop na vote lepa amadi vote hadaba yaroi haina sangsilakliba khongjanggi manung sana JCILPS na ngasi ayuk pung mari dagi tang kunga mathogi nimidang waram pung taruk fawba sintha leptuna khongjang sangsinnaba khangan khibadagi mahosagi punsida sauna akaiba pire Imphal gi maru oiba kaithel oiriba pauna bazar amasung thangal bazar da mi pumtak tak khibaga loinana kaithel phambi singna achat awok sing thingduna khongjang sangsin khi kaithel phambi amana Manipur ILP sana hannaba sangsiliba khongjang sagali adubo numit nini sintha lepa asina nomagi suraga saba miu singda awaba pire masigi mahuta ILP sana hanba ngamliba minister amasung ML singda onsinduna khongjang sangsil haninge Minister amasung ML singa su khudakta Delhi zatuna miyamgi apamba thabak oina pangthoknaba taksingadabani haiki adonga si oiriba sinthale pa hairiba wafam sida aikoi saru yamna sauna yari tawatabu sinthale piba wafam sida yamna waba piriba di nongmagi leita laira sariba praja mayam sidani aduga minister ML sing sida aikoi pulap taisalaga makoina masigi pose tawam thoi masida aikoi hauji ji oiriba bot ki irang se masibu tawdabani haina chumi haidana aikoi mogi mathakta akanba kholau laumina ba haiba si aigi wakhanda si sapsana lei Oripok lambigi oina mafam kayada miyam thorakjuna achat awo sing thingki electricity medical PICED lining la songa mari leinaba amadi media person sing natana chalankhide mafam kayada uwa amadi atai polam kaya thamjuna achat awo sing thingki New Kasa Road ki oina wahingbom lekai degi hauraga mafam kayada achat awo sing thingki Tera bazada masing yamlaba miyam thorakjuna achat awok sing thingbata natana mantri purkhidagi none fawba chatnaba lakpa none degi Simon Kamai kawa miyoi amana thauduna lakpa Bolero gari ama tugai khi registration number na MN04B8465 ni lambi thingkiba miyamna tera khurai jamlerek mapada slogan kaya laukhi Sayang lambi da su mafam kayada uwa fajinduna lambi tingki kwa kaithel bazada masing yamlaba miyoi thorakjuna lambi tingki lambi asigi oina thauda bhabok leikai konjeng hazari leikai amadi top lerek mapada lambi thingbagi khongjang sangsinki singjamai lambi gi saugai jam lerek mapada su miyamna postna singba sijinaduna lambi tingki ngasi nungtil mahiru sing yauna yamlaba miyamna Manipur Inner Line Permit System sana halu haiduna akanba kholau galwedana tidim lambigi kaisampa tamna haigalakpada miyam ama police na tear gas cell kaya kapada nupi ani yauna miyoi mari sokle asokpa marimak rims tapukatuna laikan nakre ngasi nungtil yamlaba nupi nupa kayana tidim lambida miyamgi oiba khongsat amalaki Kongsat aduda long live Manipur we want ILP in Manipur haibana singba kalau kayagan loinana kaisampa tamna haigalakhi mafam aduda yamlaba police personnel kaya thomjin lakjuna miyam adubu makha tana sattanaba thingki miyam amadi police ki marakta ngaihak muknaraba matungda miyam adubu tankhainaba police na tear gas cell kaya kapki Tear gas cell kapadagi soktuna rims like nariba sing adudi
Nagamapa L Dayananda Sahi Kuntra Apopa L Didaras Kwakaitel Toksom Lekai Digi K Toibi Sahi Kuntra Ganipan Mapuroiba Laikidraba Rajkumar Lekai Asimak Digi K Zaya Sahi Kuntraga Manga Mapuroiba Homesor Yumnam Lekai Digi Alex Morangtem Apopa Bisarup Kawi Toibi Yet Tangba Nakung Mayada Sopana Makata Nalaying Lee Ngasi miyamna Kaisampata Kongjang Sangsinbada Tiar Gas Kapa Amadi Puba Saibadigi Asok Apan Nangan Kibasi Democracy Gi Wahan Tok Lehendabani Haina ZCILPS Ki Women's Wing Amadi Student Wing Na Fongdrakle Segarota Labor Committee Office Ta Pangtukpa Pau Gi Mifam Amada Women's Wing Gi Convener Tangzam Ongbi Apabina Police Ki Thawong Asi Yaning De Makatana Hayangdigi Kongjang Kansinduna Wakat Mipam Wakat Kongsat Amadi Lambi Tingbagi Kongjang Sangsin Biyo Loinana Loisilakpada Slogan Sing Laubiyo Haidi Makoina Minung Sigi Wang the Democracy Wan took Lehendana Miam Amabu Handan Hotel Night and a Puba Vetoropa Asigi the Makta the Asiga Loinana Hayangdagi Akoi Manipuri Miam Putsam Nazaraga Makal Makakayagi is it in Satagani Lunana Akoina Hayang Satagadoba Education Ajida Maruina Lambi Mayada Wakan Mipam Hamzinda Aduga Wankat Kumta Taga Lunana Government Amasung Political Party da Para Amatan de Bagi Matotare had a say Miam the Kaminarabani Aduna Wakat Kulau Bagaluna Lambi Tingin Benessing the Makal Makagi is it in Satagani Student Wingi Convener Nanda Babu Oinamna Hauzik Ladiba Government Asi Miyam Gi Kwalau Tabi Draba Government Ama Oire Student Wingi Kongjang Hena Kanna Sangsinaba Sem Sare Amaromda Hayang ICAR na Lauba Exam Pangtukadoriba Mahiru Singh Kongjang Sangsileba Singna Komtok Pio ZCILPS na Tingbada Yaudaba Singh Adu Miyamna Chathabiganu Haiki Indian Council of Agricultural Research Ki Akogi Tonga Akogi undergraduate course PG course amadi PhD program ki all year entrance examination ama laibuna hare ba exam asi akogi Manipur University miswaida akoina state government ki kanoda hadi kanoda oida ba state ki thada wanto exam oida all day oida oida wanto exam oida hanbi ada ba adum exam oida hare ba exam asi thaba la ko yusing da candidate sing da akogi banto ki ba sino akogi Manipur basam yamna hariba exam si budi mudo binaba hajali mayam lambi thingba khoni ngchu sokopagi sorgo moina lambi thingba bando wa dana phamba sering protest wa lawa pagi tai badan changri ya da khoi ka music da social service ki laksa ba music da yari ma kai di akai bi na ba hono ai ba bi na ba amuka na masiki resmi nasi ko jalo selaga mayam da abis do ZCILPS Ki Kongjang Sagoladuna Kaisamtong Elangbom Lekai Disu Miyam na Lambi Tingki Miyam na Lamda Masida ILP Sana Halu Amadi Political Parties Singna Thausadaba Togunu Haiba Kolau Kaya Lauki Palace Compound Labor Siri Govindazi Temple Gi Maya Disu Miyam na Lambi Tingbagi Kongjang Sangsin Ki Palace Compound Manung Dalak Pamiwe Kaya Atingba Piki Kaisampa Junction Tamasung Hodam Ledak area the Su Nupanupi Kaya Toraktuna Kidim Lambi Tinki ILPS Ki Kongjang Sagoladuna Ngasi Wangkai Angom Lekai Mera Paibi Amadi ZCILPS Student Wing Infal Isna Pun Sinduna Andro Parking Mayada Manipur Gi Chief Minister Home Minister Amadi Prime Minister Gi Ashaba Mitam Maithaki Miyam na lamda masida ILPS sana halu mitom na vote lepa yaroi amadi pass to kiba bill ahum ek on gadabini haiba kholau sing lauki ZCILPS ki Kongjang Sagoladuna Thangmaiban Laizing Ningtho Nupi Marup Welfare Organization gi Nupi Singasu Lambi Tingduna Sarup Yaki Thangmaiban Improvement Club amadi Thangmaiban Yumnam Lekai gi Yamlaba Maira Paibi Singh Thoraktuna Lamda Masida ILPS Sana Halu Haiduna Kongjang Sagotki Assembly Secretariat Mamangi Lambida Asat Awol Singh Atingba Pibaga Loinana
पास तौखिबा बिल अहुम एक ता ओंथु हाइबा खोलाव सिंह लाउखी JCILPS की खोंजंग सगोलदुना DM कॉलेज संगफम लंबी मापादसु मैरा पाइबी सिंगा लंबी थिंगबगा लोइनना तैयार मई थाखी लमदमसिदा ILP सन्ना लुहाइदुना खोलाव कया लाउखी ILPS की खोंजंग सगोलप सिंगना उरुपतगी लाकपा ऑल्टो कार अमा कोंगबा स्टैंडर्ड कॉलेज मापादा थटुना चेक तौबदा कार थौरकपा मियोय अनिदा निसा ओइने सिजिन्नबा WY टैबलेट स्ट्रिप अहुम यावरंबा थेंगनबदगी मियामना कार अदु थुगाइदुना अमांग अता थोकहनख्रे मियामना फारबा मियोय अनी अदुदी नोमाइटेम दानबीर सही कुंट्रा अपोकपा लैखिद्रबा चावबा उरुप लितान मखोंग अमदी MD सजिरबुर रहमान सही कुंट्रागा तरुक अपोकपा MD सलाउद्दीन उरुप वांगमदगिनी मियोय अनी असि मियामना इरिलबुंग पुलिसता सिनख्रे JCILPS na sangsiliba khongjang asida asok apan yaurokpada mateng pangnanaba leiriba Red Cross Society na mateng pangbada miyamna ayet apan pibidanaba society asigi secretary Dr. Y Mohen na appeal tawri ngasi tidim line da khongjang sangsin kibasing police na tear gas kapada asok apan yaubasing mateng pangnanaba sanglubada miyamna satpa yaroi haina athing bapirakhi मियाम की मतेंग पांगनब लेरिबा रेड क्रॉस ना मियाम की दमक थबक तबदा मतेंग पांगबियो हाइखि कोई पुंगनी मुक्ता कांदा कोई तिजुम राइंदा एयर कैश दा कापदा और बुले पामदा सोको यावरे द कोई सोको पिकअप लोबसन तो अनफॉर्चुनेटली एम्बुलेंस गाड़ी सिबो मसी द थतना ना अनाबदी कदाई काइन हंग खोतोबसे मसी द हंजनिंग दे कोई चलिसी मयाम की सेवा की तंग तसबनी सैरक सिदा संगसिलिबा खोंजंग असिगा मरी लेनना पाव लौबा चटपदा खोंजंग संगसिलिबा सिंगना पावमिनी खंगलबा फावबदा आयत अपन पीबा तौबिगनो हाइना ऑल मणिपुर वर्किंग जर्नलिस्ट यूनियन की प्रेसिडेंट वांगखेमसा सामजाइना अपील तौरक्ते ngasi mahanglu singba team amana paw lowba chatpada khurai sajo lekai da khongjang sagotpa singna pawmini haiba sak taklaba fawba ayat apan pi khiba adu laibak thibani matungda tawidanabasu mahana makhatana phongdokhi jelibi hosin manpur miyam ni dambak miyam pun mo khogi kyan tabinasi bal gi marakta khogi sasarga muthaksil lakanda aremada khogi miyam da sasarwa tamda apan mupiwa anayaki hek jawbu lakwa khutaki atu ga gi miyam gi asi na natraga paw yawor suma si phajana hangira kanda raila puno ka chapi ga to harge maram sabale gi thaduk piu adura media da apar hanna ko apil tawjubase tabi drakanda pan sugotba amusing sina press te haiba identity card wakte yanjaraba press haiba jacket adana upiraba ako identity ta phawda hoina ko ajumna ade satbiya ro hede to se to bigino hajana mayam punumak ta yewo se mayam punumakini mayam punumak ko sawat menasi ade media na maning tamna pawdu jo chatu matamda to bigino haiba se amukan hajage hauzik sangsiliba miyam gi ihawasina mapandagi flight tungduna lakpa passenger sing awaba mayoknare lambida gari satpa yadabadagi airport gi pot chaiga konana makhongna hanbasu yauki lamsang mai kai desu ILP gi khongjang stagoladuna mafam kayada lambi tingbagi khongjang sangsin ki National Highway Kuntraga Tariat Impal Jiribam Lambi Mayaida Tayar Maithaba Uwa Fajinduna Maithaba Electric Post Mayam Ama Fajinduna Lambi Jalapa Gari Amata Chatok Sasin Yahan Kidre Impal Romdigi Haitarakpa Army Gari Singsu Satpa Yadabadigi Mamai Lerega Hanki Amaramda Oripok Paring Dasu Lambi da Uwa Fajinduna Maithaban Singba Togduna Lambi Tingbagi Khongjang Sangsin Ki Sagolban Tera Lokrakpam Lekai Desu Lamdamadongi Nopi Sing Thoraktuna JCILPS and Sangsiliba Sinta Lepagi Khongjang Sagoladuna Tera Naurem Tong Taba Lambi Tinki Security Personnel Yauna Atay Miwekaya Lambi Salankide Assembly na pass to kiba bill ahum ek ta onto mitom na bot lepa yaroi haiba kholaw kaya lauki Kumbong Bazar Desu Nupi Mayam Thoraktuna Lambi Tingbagi Khongjang Sangsin Ki
Pung kuntraga nipan sinta lepagi khongjang asina Thaubal district tasus mahusagi punsida sauna akai ba piki Thaubal gi akoibada leiba hauka Kiam Wangjing Khangabok Yari Pokna Singba Mafam Singda Ladiba Hotel Sing Kanakide Dukan Sing Tong Lonaki Lambi da Mi Sanakide Thaubal Kiam Babu Kaitel Manakta Ihau Sagotpa Singna National Highway da Thorak Juna Achat Awok Sing Tinki Ana Ayek Maheroi Lining Laisonga Marilena Singdi Komtoki Thaubal Tongkong Yaripok Top Singta Bestunaha Thaubal Khetri Laikai Tongan Bamafam Singdasu Lambi Tingbagi Akan Makongjang Sangsinki Hairo Comedy Wangzingi Mafam Kayadasu Akan Makongjang Sangsinki Amaramda JSC ILPS ki Khongjang asiwa sagwatuna Singzamai Maikaidasu Miyoi Kayana Lambi Tingbaga Loinana Tongan ba Mafam Singda Wakat Mifam Sataki Bisnupur district ki Mafam Kayadasu Sinta Lepagi Khongjang Sagwatnaki Namboldagi Kaino Paubagi Lambida Nupi Mayamna Lambi Thorak Juna Lambi Tingbagi Khongjang Sangsinki Dukan Kaitil Sing Thong Lonaki Ningthokong Kumbi Kwakta Amadi Morangi Mafam Kayadasu Sinta Lepagi Khongjang Sangsinaki Kaitil Sing Kanakide Dukan Sing Thong Lonaki Lambi da Miyu Kaya Thorak Juna Lambi Tingbagi Khongjang Sangsinki Khudek Pida Nupi Singna Mitobna Bot Lepa Amadi Thadaba Yaroi Haiba Kholau Kaya Lauki District Police na Thowa Ningdaba Thokdok Thoktanaba Mafam Kayada Ngak Senbigi Thabak Laukatli Amaramda JSC ILPS na Sangsiliba Khongjang Sagwatuna Imphal Ukro Lambi Lamlong Kaitel Tensit Road Khurai Kongpal Amadi Dengku Road ki Mafam Kayada Miyoi Kaya Thorakjuna Lambi Tingbagi Khongjang Sangsinki ILP Sanahalu Pass Tokiba Bill Ahum Ekta Ontau Mitobna Bot Lepa Amadi Bot Hadaba Yaroi Haiba Kholau Kaya Lauki Yalhomi Kananaba Sangsiliba Khongjangda Salai Apunba Nupi Lamjing Loop Amadi Naurem Lerak Maira Paibina Sagwatuna Lambi Tingbagi Khongjang Sangsinki Makata na Hayingsu Singa Makada Loop Anina Khongjang Sangsingani Hairi Pung Kuntraga Nipan Sinta Lepagi Khongjang Asi Sagwaladuna JSC ILPS Ziribamda Khongjang Sangsinki Khongjang Asina Subdivision Asigi Mahusagi Punsida Sauna Akai Bapiki Office Dukan Kaitel Amadi Mahi Tampam Sangsing Thong Lonaki Zona Nida Pangthokadoriba Imphal Municipal Council gi Mikhalda Councillor Mirep Maripu Taruk Amadi Member Mirep Samakun Ganipana Lamba Tongnaragani Imphal West ki oina apunba Councillor Mirep Humpumari Amadi Ward Development Committee Member Maudragani Toina Mikhal Thenagadori Imphal West ki oina Mikhal Asigi Returning Officer Oiriba Banti Singh Kontozamga ngasi unaba amada ngasi Mirep State Lokthopagi Aroiba Nimit Fabada Kana Amatana Lokthokidre Hairi Imphal West ki oina apunba Ward Masing Kunda Councillor Candidate Humpuga Marina Mikhal Thenagadori Mikhal Asida INC Kun BJP Kun CPI Ahum LJP Ani ZDU Amal Wedana Independent Mirep Taragani Oiri aduna councillor candidate ka ward development committee member ka pula total da punna sam ga yang kai 156 stage da akoi gi ward number 15 gi second member koi achum chanjoi ko ba mi asina mama tom tan nomination paper file tore aduma uncontested ter eligible lady Amaramda Imphal is district ki oina Ward Tareta Pangthokadoriba IMC gi Mikhal Asida Councillor Mirep Kungani Toina Mikhal Thenagadori Masigi Matakta Ward Development Committee gi Member Kuntraga Taruksu Mikhal Asida Thenagadori Mikhal Asida Apunba voter lising yang kai matoi satret yang kai tarukna Zone Ani gi Mikhal da vote Thadagadori Imphal ki returning officer Oiribi Laisam Delina na Fungdoropada Hayeng candidate Singi symbol Sing Piragani Hairi Mikhal Asida INC gi Taruk BJP gi Taruk CPI ani LJP ama amadi Independent Mirep Tariatna Lamba Taunagadori Akoigi nahan last date pauza akhoi nomination file tormbada gi ngasi pawbada ngasi na last date ne so far ngarang
18 की वार्ड नंबर 18 की मेंबर 1 दा नॉमिनेशन अमा लौथोखरे विड्रॉ तौखरे सेकेंड ngasi वार्ड नंबर 20 की काउंसिलर दगी मिरेप अमना विड्रॉ तौखरे ngasi फावदा हौजिक फावदा पुंग मी अनि विड्रॉ तौखरे अदुना काउंसिलर दा हौजिक फावदा खोइ लेजैसि नॉमिनेशन 22 वार्ड तरेट की ओइना एंड मेंबर दा 36 All Manipur Working Journalists Union के President Wangkhemsa Samjai Amadi General Secretary Zit Ningombana Lusingduna ngasi Paumi Team Amana Imphal Central Jail Amadi Manipur Central Jail Sajiwa Anigi Pibam Yangsin Kray Kongsada Sida Ihan Hana Sajiwa da Leiba Central Jail gi Pibam Yangsin Ki Jail Sida Governmenta Pipam Tokpa Masak Matum Matam Sana Piba Tengaraki Central Jail gi Sector Taretuna Khaidok Thamliba Prisoner Singh Jail SP W Fanit Phang Masamak Yauna Satuna Yangsin Ki Prisoner Singh Maikadigi Jail Manungda Matam Amada TV Amadi Local Cable Yemagi Kudong Saba Piramba Adu Amukana Pihanaba Apil Tauraki Matam ki Tholakpa Ana Laying Lakpa Matamda Jail gi Maikadigi Matiksana Layang Kudong Saba Piri Adubo Mamal Yamba Hidak Langtak Laiba Matamda Kudong Sada Bakaradi Mayok Nai Under trial da Ladiba Prisoner Singna Fongdoropagi Matung Ina Makoibu Matam Sangna trial Tauribani Haiduna Jail da Fajinduna Thamba Pienda Fawi Makoibu Mara Ladabadi Ain Gipipam Tokpa Dandi Masana Yana Logani Legal Gi Oiba Proceeding Karatuna Pangtok Pinanaba Fongdoki Foreigners Eki Makada Faduna Ladiba Saudi Arabia Masa Amana IELTS Tibida Fongdoropada Mahak Moriada Karbar Amagidamak Lakibani Mahakpo passport yaudana border lana sanglakpagidamak fabani Mahakna jailda lerakpa sahi ani phare ngasi phawa mahaki maram damga pau phauna khiba leitri Mari leinaba miu singna mahakpu mahaki imung manunga pau phauna hanbada mateng pangbinaba hairakhi Mapunchi chupa jailda leinabagi chairak phanglaba prisoner singi maikaidagi fongdorakpada makhoi ge punsi sina matam sanga jailda leigadabana matamatam gi oiba I pau sing taba phanganaba local cable amadi TV kudong saba pibinaba thamlaki NDPS eki makada India dagi Brahmada drug pusinbada faduna leiba Burmese masa prisoners anina makhoibu jailda leirakpa sahi mari farakadore ngasi phaba makhoi ge mari mata amatana mafam masida leidi haiba khangdana leidi makhoi ge imung manungna makhoibu sikre haina lorom lagani haina thamlaki jail ge phibam yangsinba loraba matungda jail SP W Phanit Phangna jail ge maikaidagi prisoner singda matam ge welfare thabak sing paikatuna lakli Animal Gym Koba Group Amana Zelda Gym gi Masang Matum Pirakpadagi Zelda Leiba Prisoners Singna Masama Ufana Thambada Sauna Mating Pangli Dongan ba vocational gi Thabak Haibadi Kauna Faksaba Mora Saba Amadi Plastic ki Potok Marang Kaina Putuktuna Masana Masabu Sen Tanabagi Kudong Saba Piri Zelasi Dandi Fangatabama from Haiba Nate Masagi Punsibu Asumba Lamida Purakpada Mating Pangba Mafam Amani Matamatam gi oina sana konaba amadi music class pangthokli jail manungda library gi kudong saba pinanaba thabak paikhet pa haure kanaguma singna larik donate torokpada taramna okani igno center amasu hangdoktuna class 10 amadi BSc loikiba kaya yaukre jail gi maikade gi pifam thokpa chinsak matam sana piri sahi yamlaba jail oibana jail asigi construction da matamatam gi akai atoi lakpada jail gi maikade gi samjinduna lakle Handakta state government na lupa lak tara pirak padagi jail gi pibam khara makai di fagatle jail gi akoi bada CCTV camera kontragani thoi khinduna yama section na ngak seli prisoner singda telephone gi kudong saba pidabana thengnari ba awaba sing kokna ba telephone booth ama thamanna ba su khanari jail asigi mai gi pibam di VIP line oidabana matamatam gi department na pirakpa mai singna salairi haiki Sina aham SBO na koi lega haksang sajing ni damakta simumba gym se koi hangdopi aduga industry oina koi masi hoje no in su biramani plastic packet kumba plastic bag kumba mora kumba aduga even konafa kumba koi sabagi thabak si paikal le sida the counseling sida spiritual counseling hai na ba koi na pagdoi masigi Hola to woman like Masida koi Sunday Hudingi koi prisoner sing the counseling piri. Aduga
कहीं सीजन की योगा क्लास से कहीं ओजा रोशनी की मखाद योगा से प्रिजनर खुद योगा से तौनी अमरोमदा इम्फाल सेंट्रल जेल चटुना जेल की फिवम सु यंगसिनखे मफम मसिदा नुपी प्रिजनर कुंट्रागा मापन लैरी मफम मसिदा पेन दबा अमदी अवार्ड पकरिसु लैते हाइना प्रिजनर सिंगना थमलखी सोशल वेलफेयर डिपार्टमेंट हंदक्ता पिरखेबा एम्ब्रॉयडरी मशीन सिंगी मटिंगना वोकेशनल ट्रेनिंग अमदी तोंगान तोंगानबा कोर्स कयागी खुदोंग साबा फंगी हंदक्ता था अनिगी ममांगदा अंगांग उनखिबा मोरेदगी नाउबी कौबा नुपी अमा जेल मनुंगदा लैबा थेंगनरखी जेल की अथॉरिटी की माइकैदगी फोंदोरपदा महाक असि बेलदा थोखिनबगी अयाबा फंगलबसु महाकी लैफम साफम लैतबना मरम ओइदुना मखाताना बेल लौदना जेलदा लैरखिबनी अमरमदा फॉरेनर्स एक्ट की मखादा प्रिजनर्स तरागा माथोय लैरमखी मखोयगी मनुंगदा ब्रह्मादगी रोहिंग्यांग मुस्लिम मापन बुद्धिस्ट अमदी बांग्लादेश अमनी रोहिंग्यांग मुस्लिम मापन से मखोयना जेल द लैबगी मतम सही अनि हेलबसु मखाताना लैरकपा सही अहुम हेले मखोयबु थादोक पिरकनबा पाउमिसिंगदा तक्सिलखी जेल एसपी की माइकैदगी फोंदोरपदा मखोय मापन से मिनिस्टर्स ऑफ होम अफेयर्स ता सी थादुना खंगन खरबसु ब्रह्मा की गवर्नमेंट की माइकैदगी ngasi फावबा रिप्लाई लाक्तबना मखाताना जेल असिदा थंबनी हाइना फोंदोरखी कोऑर्डिनेटिंग बॉडी शेड्यूल ट्राइब डिमांड कमिटी मणिपुरना था सिगे कुनगनी थोइदा मियाम के मोट लौननबा इबोयामा सुमांगिला संगलेंदा पांगथोकदोरिबा मियाम की मिफम पांगथोकदरबा सिगे नुमिता मसक ममिंग खंगदबा लूप अमना बन कौरकलिबा असि हंदोकनबा अपील तौरी अतै लूपसिंग असु नुमित असिदा तंगाई फदना बन ब्लॉकेट न सिंगबा मियामना चथोक ससिन अमदी थबक थरमदा कायबा याबा थबक सिंग तौबिगनो कमिटीना हान लेपनखिबा मतुंग इना नुमित असिदा खन्ना नैनबगी मिफम असि सोयदना अयुके पुंग तरागा माथोइदगी पांगथोकपा हौगनी क्लब मैरा पाइबी एसोसिएशन CSO सिंगे मिहु सिंह अमदी मियाम सरुक याबियो हिरम अमगी मतंगदा मियाम हुबना खन्ना नैना हौदुना अफफता खंगमिन नहौबा हाइबसी लमदमसिगी तुंगे ख्वाइदगी अफबा अमनी मियाम तानरमदना कमिटीना तौनिंगबा पंगतौदा तौबा मियाम की इहोबो नमजा नमथिकनबा असि ऑर्गेनाइजेशन की आइडियोलॉजी ओइदे कमिटीना मियाम की मोसिंग यामना मरु ओइ मियाम अकी अखंग लेतना मिफम मसिदा सरुक याबियो मियाम की मोट लौरब मतुंगदा वारिप कयासु लौनबा होनगनी बनसिना मरम ओइरगा मियाम की मिफमबु लान लमजिंग लकपा अमदी नुमित असिदा थोनिंगदबा थौदोक वाथोक थोलबदी मदु बन तोरिबा लुप्तुना दाइब ते पुगुदबनी हाइरि हौजिक मखाताबा पाउ लाकपंगाइ बोइना अतेन ब्रेक अमतंग लौमिनसी The third Education cum Counseling Fair 2016, organized by Directorate of University and Higher Education Government of Manipur, will be opened on 22nd to 23rd May from 10 to 5 p.m. at DM College Multipurpose Hall, Imphal. Reputed 90+ colleges and universities at your doorstep. And wishing Likla on its 25th celebration. Constipate season of you. Constipate season of a manung sa manungay taba constipation problem kohan mangami. Itan tanba manung sa na singuso kohan mangami. No mada tumam daida lubu saba ising glass amada chamas amana traga anidan thadar season of you. Constipate. Unique Education, CBSE, Sega Road, Kojeng Hazari Lekai, opposite Sanga Express. 5 months CBSE 11 and 12 science, 3 months CBSE 9 and 10 SA1, starting from 12 May 2016. Vacation course for Navodaya, Sainik and Outsider, 2nd May 2016. Girls hostel in the same block. Boys hostel and van service available. Oza Pain Relief Ointment Khwang naba, kok chikpa, tang chikpa, khu naba na singbada sinaba yarba, lipsap group na puthok saba Oza. ब्रेक के मतुंग द लाकपा अनवा पाउसिंग मखाताना पिजरी मणिपुर यूनिवर्सिटी ना लौबा BA BSc की तोंगान तोंगान बा सेमेस्टर सिंगी एग्जाम ngasi
पांगथोलेबा असि सनबा यारोय अथुबा मतमदा हाइरिबा परीक्षा से अनोब निमित अमल लेप्तुना परीक्षा हनगदबनी हाइना JCILPS की स्टूडेंट विंगी कन्वेनर ओइनाम नंदबा बुना फोंदोखरे ngasi JCILPS की ऑफिस ता पांगथोपा पामुसिंग उनबा अमदा JCILPS ना ngasi अयुपुंग मरी दगी हाये निमिदा मरना पुंग तरुक फावबा सिंथालेपै खोंजंग संगसिलिबा सिग मरी लेना AMU की अथॉरिटी दा ngarang ngasi pangtholiba semester gi exam sing asi yaithokpiyo haina haijurubada tabidana parikha tausinba sina mahirui kaya amangasi parikha thaba phangkidraba mahirui sing asi gi yenglaga anoba numit ama leptuna parikha sing asi hangadabani haike mahirui sina exam thaba phangdaba akhoi public na mahirui singda asi apan akaiba apam yam pi jamara widina parikha thaba phangdaba punamasi gi daida se khoi university gi VC amadi मरी नंबर अथॉरिटी ने पुगदबनी मरमदी बरखा पांथो थिंग मांगजुना हारिबा असिगुम्बा नुंगाइतबा पानबा थोदम यामसि थोकने हाइबसि ममांग मांगजुना अखोय ngara मक्सि अखोय एमए अथॉरिटी दा हाइजरमनी लोइना हारिबा बरखासि मसि ngasi बरखासि चनबा यारोय मथुंगदा नौना सेटल तौदना पुलक ओइना सिंगदबना हाइबसि मनी यूनिवर्सिटी अथॉरिटी दा JCILPS की मार्केटिंग थमजरी Manipur University na lauba graduate parikha gi ngasi pangthokeba second amadi fourth semester parikha da ILP gi khongjang sagotpa singna salhandaba amasung ayatpa pibadagi mahiroi kaya parikha mafam da thengna yorokpa amadi laktaba mahiroi yaure parikha sima pung fana pangthonaba security personnel singna akanba saksin thorang lokhalabasu JCILPS na sathariba pungni funi pan gi sinthalepa khongjang asina sauna akaiba pikhe परीक्षा थाब लाप महरु सिंगना एडमिट कार्ड पुथोक्तुना परीक्षा सत्पनी हाइरबसु सत्प यादबा अमदी गाड़ीदा लाप सिंग खोंगना सलु हाइदुना अपनबा पीखी हाइरे ngarang ayupung taretom taba matamda mayang Imphal police station gi manung sanba mayang Imphal usiwa lamhangda siduna leram khibi wahengbam isan misigi matangda maraleba miu sing faduna charak piu haina usiwa gi masing yalba miu singna mayang Imphal police station da thomjin lakhre police na miyam adu control taunaba tear gas cell kaya kapkhre misi asigi matang dangara mifam ama pangthuktuda JSC ama semduna isan halpada senaba sing pung ni funi fan fawagi manungda faduna cherak pidrabadi lakliba me kunga mathoigi nimidang wadam pung taluktagi mihar pa puthoktriba fawba matam kaktana mayai lambi ban tonganaba warep lokre Hojik akhona list ma pikhaba asi phawbada thabak oina paket pirakthaba asida khoi JSC maikhaidagi projamyang maikhaidagi penjati miyat pasinga sibu mat puthoktur matik saba tandi piri phawba home department ma se akhoi projamyam da sinati phawba dandi piri phawba akhoi dead body je lokhiro haibje JSC ga sab piren Miyoi amang asi nungthil pung ahum makhairom taba aduwaida Yai School Range Lampaki Imphal Turel da takhibadagi thiba khangdre Miyoi asigi maming Dizilung Gangmai sahi kungataru ke samthong kawi khuldagine ngasi mamanaba kharaga Range Lampakta bol sanalam laba matung Turialda makut hamba kumthabada nanthakibane Manipur Fire Service amadi police ki kangbu laktuna mi thibagi thabak sathaki Municipal Corporation tasi saktilena mathau tonganaba junani da pangthokaduriba IMC amikhalasida left party amadi masiga seminaba singna candidate taragani pan putholaagani haina CPI gi deputy secretary L Sotin Kumar na phongdokre CPI M ge secretariat member KSI Santa amadi ate member sing yauna irapot babanda pangthokpa pamusinga unaba aduda Sotin Kumar na makha taraduna Municipal Corporation asi mathau phajana tawdriba asi sakti sinadabadagine yumthang nariba Tripurana Manipur gi municipality dagi sahi ge budget heli haiki amaramda housing nariba corporation asina pofam phambu singi samasya ko hanbangamde masi koknganaba left party da sakti sinaba mathau tai haiki akoi miyam da akoi na municipal corporation se left amadi so the sami nerve sakti singna koina miyami haktheng na kai seba to jamu gum tar bade akoi gi bharot ki state kharada left sakti paiba habi communist na sakti paiba adumba areas in the sathariba corporation ado madu cha ana mo da ko tala ko na
KSI Santana Fongdokibada Miyamna Hojik Sangsiliba ILP ki Ihowasida Partina Mamang de Saruk Yaduna Lakli All Political Party ge Mihud Kangbu Ama Bilasigi Matang de Delhi the Sakadoriba Shidasu Saruk Yagani Haike. Positively, Yama Tuna, Dili, all party Dili, Satana, Mother Party Manga, Akoi CPI, CPIM, RSP, Kora Block, CPI, ML, High Missing Sigi, Yam Drabda, Lusimba Mamam, Yam, Sasagani, and the Yamana place, Tokzagani and Kali. MLA Paunam Brozen gi Wangjing Wangkai Lokul de Leba Yum gi Tongal da Tha Sigitara Nipan gi Nimidang Sakang da Busingna Bom Pokai Halamba Thawong Yaning da Fongdoktuna Ngasi Wangjing Kaitel da Wakami Pam Satakre Bom Thamlambagi Maram Pio Miam Sing Pami Bom Pam de Haiba Pleka Sing Tetki Miambo Aki Tuzung Pahon ba Thawong Asi Matung da Amukana Satabiganu Hairi Photo Pangaga si Pawada MLA na koi Prajagi de Makta Mating Pangbiraga Siba Tobiraga Lejaribani Masingumba Togose Mona Thon Bigano Makata na Sugumba Togose Tolak Pataraga di Praja Miamna Lem na Toy Haba Pamsinga si Miam the Tams Handak Pangthokadoriba IMC gi Mikalgi electoral roll da Ward number Taraga Matoida Sahi Ahum Marigi Mamang da Ledamdaba family members sing Tengnare Masigi Matangda State Election Commission su Kangan Kibal Lady Haina Independent Mirep ODB Hana NCP gi Sitting Councillor ODB Pyrism Memsa Tombina Pamusing da Fongdokre Mahaki Mayumda Pamusing Unaba Aduda Mahana Makata Raduna Family Asigi Miyu Taret Electoral Roll gi serial number Sani Kuntraga Maidagi Sani Nifu Pawada Yauri Makoi ge voting right Tingbadi Ngamde Tawatabu proxy vote Tawandanaba Mikal Nium Sumna Pangthoknaba Mailenaba Authority na Honabiu Haide Aina revision jen nangdabagi makoi se kakhatpa nanghaudaba suni aduna maram oiraga mayum makai pangi khotki basing si soyakna mase matungda ta election la ko matangda proxy vote tawdana baina makta kangnana bugi soya adum ready tawjari aduga aina thajari bisidi maduna laiba aro sing returning officer kai kai amduna makoi proxy sanghan bi dana bagi dam makta su ayam madui pandam aina thajabani Kharibam Hutter Allies Tuambu MLA Biswazina Purama Thawongbu Yaning daba Fongdok Tunangasi Tongzu Boroi Makungda Wakamipam Satakre Maralgi Matung ina Matik Saba Cherak Pio MLA na Mi Pubi Thawong Yaning de Haiba Play Card Kaya Zenaki Hutter Giloina Bina Fongdoropada Tawdogasi Matang da Ain Gitongda Wakat Lagani Haiki Bishozi ki mai action lokhat dinge ada FIR ama kena to bone restart to bone Irubur police station da adubu police na su FIR do lokhat pidre ada hezi court ki kena da chalaga ai legal action lokhat na bai court satem ai justice pa me ai pura vida makta Amaromda media da MLA na mi phui sengdorakadabani haina yawrak leba asi laibak thibani kanagumba amatada Pukiba Saikiba Laiti Haina, Tongzu Kendagi MLA TS Biswazina Fongdorakle. MLA gi is a Sogananaba Sinba politics ki Oiba Akuba Wakalone. Full Security Eki Makada, Tongzu Kendagi beneficiary card Yentupaga Mari Lenana, Kanaguma Amatada Saikiba Pukiba Laiti. Sidakdiba Maralasi Yumpam Yaudabane, Ekasigi Makada, Tongzu Kendagi, beneficiary Singbu Niam Sumna Amadi, Mapung Fana, Masagi Hak Fanganaba Wakalunda. Common Zone 3 Community Holder Card Yentukliba Asida Aigi Migi Magi Mi Haiba Wakalon Pushilakliba Asi Politics ki Oiba Akuba Mi Yengne Hauzik Yentukliba Asida Kanagumba Amatana Politics ki Kudong Saba Launabagi Lalong da Atopa Mio Singi Card Lobigano Official to Oina Beneficiary Masama Sana Card Lobio Tangai Fadana Ana Ayek Amadi Chatpangam Dabasing Yaurabasu Imung Manung Marimata Natraga Marilena Vasingna Lobina ba MLA na appeal tauri Handak Sukiba Nongna Bisnupur District ki Moirangi Mafam Kayada Ising Isaugi Awaba Taraba Miyamna Sangza from Lauduna Ladeba Relief Camp ta Ibudo Tangzing Moirangi Mandalamadi Pamnaiba Pamnaibi Sairap Loisangna Tembangi Polam Sing Yantokre Moirang Part 1 gi Pangsang Lekai Moirang
High School Loktak Fish Market Moirang Patlo Lekai amasung Kobi Kon Lekai da mayum makai thumkibadagi hojik sangjapam lawduna leiribani Moirang Turen Bandasu BJP Moirang Mandalna Lekai gi emung sama yangkaida 10 kilo ahum su mateng pangkhre Amzuna Sinduna Hayeng Imphal Hotel na pangthokani toramba interactive program housing lebaki oriba phibam masin maram oiraga yei thokle hairi National Food Security Act ki makhada phangham thokpa sengi sang PWD Consumers Affairs Food and Public Distribution ge Minister oiriba Khetri Beren gi kendra maktada irang thokle Pifam thokpa sang yauna PWD seng lawdabaga loinana akanba khongjang sangsinaba miyamna warep lawkhre Itam Nungwai Women's Development ki Secretary Elangbam Itona Food Security ki sengni haiduna ngarang dagi yenba haurakpani Privilege Family Card ki oina mi amada 10 kilo manga AAY ki oina imung amada kg nipu pibagi mahutta card khudimak ki 10 kilo tarahum da temlaga piba haurakhi Piriba Sengsu April Thagini Hairaga Methada Ezana Card Soi Taropa Amasung Piriba Seng Sangsu Electabadagi Penadaba Lekagi Miam Pulaga Seng Yenba Tingdin Bane Itam Nungwai Juvenile Club Amasung Development Committee ga Pulaga Mifam Mama Pangtolaba Matungda Pangam Topa Sengi Sang Yauna Pidriba Fawa Seng Yenba Tingzinba Amasung Marilainava Authority na Sang Suna Pidrabadi Akan Makhongjang Sangsinba Haina Warep Lauri Hairi Koi siang si longjaroi pamdre supam pamdre akoina longingdre akoina ting muju thamjagre masida jangi ba khongjang jida authority na mapung phana ba jangsham biu jangsham ba dar daraga di akoi mai nupi hongna akoi masigi ji aya ba supi pi bangamdre siang ase pi pham thokwa keji masing chuna pibi dre siang sira taram do kapi taram do jide kai dawni mi tarale de taram do pibi da ba na ka tadi Jing chera manga pali mi mada pibi dre taram de piba horok putigi akon athing ba thangbre jing ase yem ba yara roi haidana Tamenglongda matam sangna mai phanglak tabadagi miyamda sauna kudong sadaba mayokna re hairi April 10 dagi matam sangna mai muluraba matung sayol amamuk laklamlaga hauzik mai phangdana leire masina maram oirega government ki thabak tharam sing amasung exam toriba mahiru singda sound apan ba oire electricity dagi phangba powda handaki akan ba nonglai nungsit aduna electric poles kaya amanga ta thokiba maramna Tamilongda hauzik mai pibangam dabani athuba matamda mai phanghanaba honari hairi Hauki balising ni taraw humdoigi me kunda Manipur Sarkar na Naga River Land gi mafam sing lausin duna miyoy kaya awa ana takiba amadi asoga panyaw ke basing morning sing duna ngasi langgol tarung de leiba EP Center Holda Law Breaking Day come Prayers Day ke tharam pangthokre JLC amadi Victims of Kabo Lekai na sinuna pangthokpa tharam maduda Reverend L Timothy Paumai Pastor Akam Kamai amadi JLC gi miyoy kaya su saruk yakhi Tharumga Mari Lenana, Laikidraba Amadi Awa Ana Taraba, Mio Singidamak Isorgi Mafamda, Minute Ani to Min Letuna Awa Fangdoki. JLCG co convener Panti Gonmaina, Ahum Suba when a Pangtuliba, Ning Sing Taramasida, Awa Ana Taraba, Mio Singidamak, Saruk Yari Amadi, Matampumada Ning Singli, Takpani Haiki, Reverend Timothy Paumaina, Fangdokibada, Taudok Tuna Maram Orega Sahi Ahum Masida, Wakalgi Lainana, Mio Manga Laikidre. Lamdamasi hena saukananaba aikoi punsinba mathautai asuma wayal fanganaba aikoi punna honasi haiki Manipur University gi award apakaya lairiba asi mari lainaba authority na yengsinbiti haiduna mahiru sing irang hauba haure Mosuga General Secretary o Prem Sagarna Fongdorakpada University asige Boys Hostel Mari Ladies Hostel number 1 asi Nong Yuba Amadi Akoibada Mongsong Oina Leiba Yauna Award Apakayagi Matangda Mari Lainaba Authority da Wakat Labasu Tabidre Sahitara Suraba Faba Mue Lising Ama Songa Sanba Auditorium Luisindaba Amadi Department Kayagi Award Pa Mensindabadagi Yahulakpani Hauzik Auditorium Sengot Pigi Tabak Ngasidagi Tingle Haiki Lairiba Sotaduna Lairiba Central University Amada Central University Amagi Laifam Thokpa Infrastructure Laifam Thokpa Award Apa
amata menkhatana leiba asi musuna yamna anungaitaba faujai amadi masigi matung ina tholakpa thaudo khudingmak amadi lakolakpa step khudingmak authority na masi mayeng miyeng changdragadi amuke hena action lokhalakani habasi musugi side gi thamjage Laibaki Hosik Ladiba issue Singamari Lenana, Banamadi blockade Tataba Matamda, Ima Kondong Laidembi, Harabagi Toggle, the reversing the Maktadi Komtok Pio, Haina, Ima Kondong Laidembi, Morena appeal to the play. Hosik Nasigi Hanabagi Pau, Lobisi. Ngasigi sanabagi pauda Manipur ki puwadida ahanba oina Olympic Games ta ahumlak sarup yagadoriba Lysam Bombela na ten kapa horokiba mafam ama oiriba Kumalapak Sports Complex regular coaching camps ki archery ground ki phibam sadre Hiramasigi matangda Aikoigi Sports Paumi Boyai Ningthozamdagi report Hairiba Archery Ground asidagi international gi thakta masak naiba archer kaya puthokharbasu yengshinbinaba leitraba mapu pandabaga chap manare Manipur da pangthokhiba national games matungdagi youth affairs and sports department na Manipur da masak naiba sanrusing kaya puthoknabagi pandamda regular coaching camp RCC tha taruk taruki tongan ba masana singi course na tambi tapiduna hauji phawba lepa leitana chathaduna laklabasu mari lenaba department gi mioi amatana yengshin bidabana coaching asigi wahanthok lehandre imung manungi amadi mari matagi thodo wathok tungoinena thamlaga matam sangna archery course ama oiduna international gi thakta masak nairaba archer kya puthokrabi sahi yamselaglibi ahalloibi youth affairs and sports department gi archery course el jaminina ground asi semjin binaba mari lenaba singda Karak Hanna Kangan Garpasu, Nasi Pawa, Semjin Bidamana, Sahi Asigi, April Tarigi Hokiba, RCC coaching Yaudaba Angankaya, Sang Naina Latre. Masina Sahi Karagi Matungadi, Manipurtagi International Masak Naiba, Archer Putopang, Ngamlaroi Haina, Pendaba Homsing, Pontoki. Pagi ground amatik sada bahasa. Kariguba Masagi Angang Mayam Sakiba Mapana International Game Lagi Yawi. Adagi asomda kogi sana becak kita ya wi masih gembira kuti thongga matanda sida laga practice tak dege muji laga ground sani dengan hani kogai adagi ground mayam da jiba community manung kita adagi last manung tai ai ground ni tak tabaya da bari ado masih aina handaki kogi asasi coaching je 6 months je ni tak bani anga ga ke handaki form tha ga atin dagi haguda bani na thare Atin bagi na hindi tau rin na tijo kang na ba aja rin na si boga kapidri. Ano na ini pati ini ano niyan di ba ini mga tiga ay ground na mati ang tare ado na ay bawl la akan da ay makada di pag nang wang pakat padun di pa kay kang mun kang do thina ba na ko ga na ado yi si makada sa tin sa di sa mati ka niya pa ni ba na ang tao ni ay to ko ay nung ta ba kun ba sa ay di ka di na yi na ti Ada ini department dah tahun berumati. Aku lagi ground juga. Ayi na tanah lagi berkumpulan menunggu ground juga. Hatta aku dulu set tadi. Mui ground itu kemana napi wang kalau berarti lebara. Aku jadi wakar meyang kami. Ekor ini kami jadi kau nak berkami, masa ini berkami. Asal tu napi pada, masa tu tahu asal tu kami. Aduh tahu macam tak. Aku sebab yang hendak kami. Shooting arena leitabana nungju thagi matamda awaba kya mayung nahle equipment sing Sarkana pibigi mahuta archer singna maranai leiraga seasonary equipment matik sadraba afaba khulai pidrabadi international gi thakta medal lobang ngamlaroi masina ninghanaba pole haiki equipment jogi bisna pigi bi sahi ni palum choda aju masa na beja banga tadi masi aina modu interest pibigi leiba ni angang kudi moselo maru yaw si tauji han mai tauji rakanda ya ni ne mai tong na de tin khanga ini international gi kla pa ta de phangpote ada orang tu jadi tingkap jadi dia orang yang jalan kerja, kantor tu di kau cik apa ngai kerja. Adun ba foto cik apa ni na soalnya nak kerja ni kerja nak kerja ni masih di kantor ni kan ada orang yang tu tahu. Ayi lagu dah equipment gimnastik darah le, foto equipment tu kerja na ba ina lagu ni dah rasa dia tambah macam ni di situ. Sanarusingna phongdoropada ground asida songliba napi sing matam sana sang naina napi kapidabana maman yamlaba tenjai kya mangkhre napi sing asi sang naina kapidona ayet apan pidana nungai na practice tawba phangan binaba
मरी लेनबसिंगी पुंगनिंग सिंगसिलगली अमरोमदा आर्चरी सानरोगी गार्जियन अमना फोंदोरकपदा कॉम्प्लेक्स असिगी अकोइबगी वाल सेमजनबीदबना वालगी अहोबा अमदी मथक्ता कादुना आइनगी वांगबदा संगसिलगलीबसिंगी मथक्ता ngasi phawba security na yengchinbidabasi laibak thibani angang singna practice tawringaida manang nakpada lariba mioi singna sangsilaglaga football sanasilakpana asok apan yaurokadra haibagi akiba lehele wathok lanthok thoktingaida mari leinabasingna yengchinbidabadi hen afaba khongthang oigani haiki ngasi dang tekon to sami de masila awa yam thuni apunbugi oina haije matamda department ama lei matamda lei staff singna in time matam chang chana se tawbi masi tawja tawhan wal khatai se masum jom logi de ko bariya masi thamai manga sore masi tai ti yi saiti ki sanga aga angang singina sei ki training to motam morning evening to motam da footballer haigedra football mukam da isina jigin changsal aga sei ki ni sibe ya ba hari basi training to motam da mosi football chang hai da changsal ko na hari motam da mokoi se ko wa se sakti je morning evening da moine training haigedra training to motam se disturb to su ko asung security na matik chala moke ngaki sambida sei ki saksi da ta ni लाइगी सोइदनबा तौबगी महुत्ता पेंदबा अमदी तहुन्निंगलिबसिंग मतम चाना मरी लेनबसिंगना यंगचिनबिरबदी मणिपुरदगी मसक नारबा इंटरनेशनल की थाकता अर्सर के सोइदन पुथोकप ngamgani मखाताबा सानबगी पाव अमुक मणिपुर हॉकी ना अफबा हॉकी सानरे पुथोनबा पांदमदा डिस्ट्रिक्ट लेवल टैलेंट हंट प्रोग्राम पांगथोलगनी हाइना नेशनल जूनियर हॉकी चैंपियनशिप की ऑर्गेनाइजिंग सेक्रेटरी एन ज्ञानेंद्रोना फोंदोख्रे हौजी चथरिबा नेशनल चैंपियनशिप असि हेक लोइबगा प्रोग्राम असि पांगथोलगनी हाइके ओपरे हौजी सिना उगी बंदु गवर्नमेंट की कनोना जेवन यम थौ योगिबा मामा समना कोइ कोरगा ए व्हाई नॉट वी स्मार्ट तो ना सुख सब गई एनो चटने टिप्स लाइक बिसा दिखाई सिंग देना असुगे रन फ्रॉम ईदर टू टीदर फ्रॉम बिलो टू पोसार अमरोमदा हौजिक कुमलंपाक्ता चथरिबा नेशनल जूनियर हॉकी चैंपियनशिप असि हौजिक संगसिलिबा मियामगी इहौ असिदगी कोमथोकपियो मापानगी स्टेट कयादगी सानरोय कया लाक्तुना स्टेट असिना यामना तांगना युम्बु ओइदुना पांगथोलिबा चैंपियनशिप असि हायंग सेमीफाइनल मैचसिंग सानरबा मतुंग थासगी कुनगनी थोइदा फाइनल सानदुना लोइसिनगनी हाइरि अखोइगी मणिपुरदे थोलेबा प्लेयरसिंग सि अखोइना सानबा मतंदा हायंग वर्ल्ड की ख्वाइदगी अखोइगी वांगिबा स्पोर्ट्स हाईएस्ट अखोइगी ऑनर तोरिबा स्पोर्ट्स टच तौबा ngamgadauba adumba game si karamba game no haina identify tauba number 2 da अखोइगी angang singsina hojiki game du sanabai ngamgadra ngamgadra compete tauba yagadobra yagadobra ga haise अखोइ लैनबा इंडिया की टीम मनंदा अहुम नत्रगा मरी नत्रगा अनि अदुम यावरा लैबा सुंबगी गेम असी अखोइ मैते की चानाबा हॉकी असी अखोइ मिराइ के मरम करे लाकलिबा मे कुंगनितोइदा कुमलंपाक मेन स्टेडियम दा पांगथोकदबा सिंगापुर फुटबॉल क्लब अमदी यूनाइटेड मणिपुर फुटबॉल क्लब अनिगे इंटरनेशनल एग्जीबिशन फुटबॉल मैच अदु हौजिक ओदिबा लेबा की इरांग असना मरम ओइदुना मतम कक्तना यैथोकले हाइना वाहेंगबम इंद्रमणि मेमोरियल फुटबॉल एकेडमी की डायरेक्टर ना खंगलकले एग्जीबिशन मैच असगे नुमित कोना लेपलगनी हाइरि किक बॉक्सिंग एसोसिएशन तो मणिपुर की मियक मखादा नावांग स्पोर्ट्स एकेडमी सेक्टर युम्बु ओइदना नुमित होमनी चथगदबा कुलहुमदोय सुबा स्टेट कैडेट एंड सीनियर वाको किक बॉक्सिंग चैंपियनशिप लिसिंग तराग तरुक ngarangdagi hokre hawdokpa numita deputy speaker preso simre MU के फिजिकल एजुकेशन डिपार्टमेंट के असिस्टेंट प्रोफेसर एम सोरजित अमदी यमनाम इबुंगो मैतेना मरु एबा मियोसिंग ओइना सरुक याखी हौजिक ngasiga ai ngasagi pau lobisi ICAR लंफेल पार्टी फंगबा पाउदा ngasi ख्वाइदगी साखिबा डिग्री सेल्सियस 18.0 ख्वाइदगी इंगबा डिग्री सेल्सियस 18 नुक्सित यावबा इसिंग मनल की सांग अयुक्ता सादा मरफु 19 नुक्थिलदा सादा मरफु 19 ngasi नों सुखिबगी सांग 13.3 मिलीमीटर नि
लोइसिलकपदा मरुओइबा पाउ अमुक हन्ना ngasi ayu pung mari dagi tang kunga matoi gi nimidang wadam pung taruk fawba sinta leptuna khongjang sangsin kibadagi mahosagi punsida sauna akai ba pire June ani da pangthokadoriba Imphal Municipal Council gi Mikalda Councillor Mirep Maripur Taruk amadi member Mirep Sama kunga nipa na lamba taunaragani amadi Amsugi team amana Imphal amasung Sajiwa Central Jail Satuna inmate singi awa anagi phibam yengsin kre ngasigidi ISTB na pijaba pau matang asida loijare miyeng tabiri ba punamakpo amukka hanna khurumjari